ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯔꯦꯝꯕꯤꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯈꯥꯁꯤꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯤꯡꯊꯤ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯂꯥꯏꯔꯕꯤ ꯁꯥꯗꯨꯅ ꯁꯝ ꯑꯃ ꯌꯥꯟꯗꯨꯅ ꯈꯨꯟ ꯑꯃꯗꯒꯤ ꯈꯨꯟ ꯑꯃꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯧꯕꯨꯛꯇ ꯐꯧ ꯆꯔꯣꯡꯁꯤꯡ ꯈꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯥꯅ ꯁꯝ ꯌꯥꯟꯗꯨꯅ ꯂꯧꯕꯨꯛꯇ ꯁꯨꯝ ꯐꯧ ꯆꯔꯣꯡꯁꯤꯡ ꯈꯨꯟꯕ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯈꯨꯜ ꯑꯃꯒꯤ ꯂꯧꯕꯨꯛꯇ ꯐꯧ ꯆꯔꯣꯡꯁꯤꯡ ꯈꯨꯜꯂꯝꯃꯤ꯫ ꯂꯧꯕꯨꯛ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯝꯕꯁꯤꯡꯅ ꯃꯥꯕꯨ ꯎꯕꯗ ꯍꯪꯅꯔꯝꯃꯤ꯫ ꯃꯌꯥꯝ, ꯑꯥꯗ ꯐꯧ ꯆꯔꯣꯡ ꯈꯨꯜꯂꯤꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ꯫ ꯃꯥꯅ ꯅꯤꯡꯊꯤꯖꯕ ꯐꯤꯖꯦꯠ ꯁꯦꯠꯂꯒ ꯂꯧꯕꯨꯛꯇ ꯐꯧ ꯆꯔꯣꯡꯁꯤꯡ ꯈꯨꯜꯂꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯟꯕ ꯐꯤ ꯁꯦꯠꯂꯒ ꯊꯕꯛ ꯁꯨꯔꯤ꯫ ꯃꯥꯒꯤꯁꯤꯗꯤ ꯊꯕꯛ ꯁꯨꯔꯤꯕ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯁꯤꯅ ꯁꯨꯝꯍꯠꯂꯒꯦ ꯈꯟꯗꯨꯅ ꯊꯣꯛꯂꯛꯄ ꯃꯥꯜꯂꯤ ꯇꯧꯔꯤꯁꯦ꯫ ꯃꯥꯒꯤꯁꯤꯗꯤ ꯊꯕꯛ ꯁꯨꯔꯤꯕ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯁꯤꯅ ꯁꯨꯝꯍꯠꯂꯒꯦ ꯈꯟꯗꯨꯅ ꯊꯣꯛꯂꯛꯄ ꯃꯥꯜꯂꯤ ꯇꯧꯔꯤꯁꯦ꯫ ꯃꯇꯥꯡ ꯏꯆꯥꯗꯤ ꯆꯥꯗꯦꯍꯦ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏ ꯆꯦꯛꯁꯤꯜꯂꯨ, ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯇꯣꯞꯄ ꯈꯨꯟꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯨꯝꯗ ꯆꯪꯍꯟꯕ, ꯃꯉꯣꯟꯗ ꯊꯛꯅꯕ ꯏꯁꯤꯡ ꯑꯃꯠꯇ ꯄꯤꯕ ꯌꯥꯗꯦꯀꯣ꯫ ꯃꯥꯅ ꯐꯤ ꯅꯥꯟꯅꯗꯤ ꯁꯦꯠꯂꯤ, ꯑꯗꯨꯕꯨ ꯑꯇꯥꯕ ꯐꯧ ꯆꯔꯣꯡꯁꯤꯡ ꯈꯨꯜꯂꯤꯕꯁꯦ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯅꯈꯣꯏ ꯆꯦꯛꯁꯤꯜꯂꯨ꯫ ꯂꯥꯏꯔꯦꯝꯕꯤ ꯅꯤꯡꯊꯤꯅ ꯂꯧꯕꯨꯛꯇ ꯐꯧ ꯆꯔꯣꯡꯁꯤꯡ ꯈꯨꯜꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯆꯠꯅꯕ ꯇꯧꯈꯤ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤ ꯃꯅꯥꯛꯇ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯏꯁꯤꯡ ꯊꯛꯀꯦꯅ ꯇꯧꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨꯅ ꯊꯣꯡ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯃꯥꯅ ꯎꯕꯗ ꯉꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯦꯛ ꯎꯕꯗ ꯌꯦꯡꯅꯤꯡꯗꯕ, ꯊꯛꯅꯕ ꯏꯁꯤꯡ ꯐꯥꯎꯕ ꯄꯤꯊꯛꯅꯤꯡꯗ꯭ꯔꯤꯕꯁꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯥꯅ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯒ ꯌꯨꯝ ꯑꯃ ꯑꯃꯨꯛ ꯎꯔꯝꯃꯤ, ꯃꯗꯨꯗ ꯊꯛꯅꯕ ꯏꯁꯤꯡ ꯅꯤꯖꯔꯝꯃꯤ꯫ ꯑꯩ ꯏꯁꯤꯡ ꯈꯧꯔꯥꯡꯂꯤ, ꯊꯛꯅꯕ ꯏꯁꯤꯡ ꯄꯤꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯑꯩ ꯌꯨꯝꯗꯒꯤ ꯏꯁꯤꯡ ꯄꯨꯔꯛꯄ ꯀꯥꯎꯔꯦ꯫ ꯌꯨꯝꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯪꯂꯝꯃꯤ꯫ ꯅꯪ ꯀꯅꯥꯅꯣ? ꯈꯨꯟꯁꯤꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ꯫ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ, ꯅꯪꯒꯤ ꯊꯛꯅꯕ ꯏꯁꯤꯡꯗꯣ ꯂꯧꯔꯨꯈꯤꯒꯦ꯫ ꯅꯤꯡꯊꯤꯁꯨ ꯃꯄꯥꯟꯗ ꯉꯥꯏꯖꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯧꯕꯨꯛꯇꯒꯤ ꯊꯕꯛ ꯁꯨꯔꯝꯕ ꯄꯥꯈꯪ ꯈꯔꯅ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯤꯡꯊꯤ ꯑꯗꯨ ꯊꯤꯔꯛꯇꯨꯅ ꯌꯨꯝ ꯑꯃꯗ ꯐꯪꯂꯝꯃꯤ꯫ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯛꯅꯕ ꯏꯁꯤꯡ ꯄꯨꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯨꯟ ꯑꯗꯨꯒꯤ ꯄꯥꯈꯪꯁꯤꯡꯅ ꯅꯨꯄꯤ ꯑꯗꯨꯗ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯑꯁꯤꯗ ꯊꯛꯅꯕ ꯏꯁꯤꯡ ꯄꯤꯕ ꯌꯥꯗꯦ꯫ ꯃꯍꯥꯛ ꯌꯦꯛꯅꯕ ꯈꯨꯟꯗꯒꯤꯅꯤ, ꯑꯗꯨꯅ ꯃꯥꯕꯨ ꯀꯔꯤꯁꯨ ꯄꯤꯕ ꯌꯥꯗꯦ꯫ ꯌꯦꯡꯉꯨ, ꯃꯁꯦ ꯂꯥꯏꯔꯕ ꯁꯥꯕꯅꯤ, ꯑꯗꯨꯒ ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯤꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯥꯟꯅ ꯀꯦꯅ ꯂꯥꯛꯄꯁꯤ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯁꯦ ꯈꯨꯟ ꯑꯁꯤꯒꯤ ꯈꯨꯂꯥꯛꯄꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯔ ꯊꯤꯗꯣꯛꯅꯅꯕ ꯊꯥꯔꯛꯄꯅꯤ꯫ ꯃꯥꯕꯨ ꯀꯔꯤꯁꯨ ꯄꯤꯖ ꯄꯤꯊꯛꯄ ꯌꯥꯗꯦ ꯍꯥꯏꯅꯁꯨ ꯍꯨꯀꯨꯝ ꯊꯣꯛꯂꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯌꯦꯛꯅꯕꯅꯤ ꯇꯥꯕꯗ ꯃꯥꯅ ꯄꯨꯔꯛꯄ ꯏꯁꯤꯡ ꯑꯗꯨ ꯍꯩꯗꯣꯛꯇꯨꯅ, ꯏꯍꯦ ꯌꯦꯛꯅꯕ ꯅꯨꯄꯤ, ꯀꯔꯤꯒꯤ ꯑꯩꯅ ꯅꯪꯕꯨ ꯏꯁꯤꯡ ꯄꯤꯊꯛꯀꯗꯧꯔꯤꯕ? ꯌꯥꯝ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔ ꯆꯠꯂꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯑꯉꯥꯡ ꯑꯣꯟꯈꯤꯕꯁꯨ ꯌꯥꯏ, ꯅꯤꯡꯊꯧꯅ ꯇꯥꯔꯕꯗꯤ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡ ꯊꯥꯔꯛꯇꯨꯅ ꯈꯨꯟ ꯑꯁꯤꯗ ꯌꯦꯛꯅꯕ ꯅꯨꯄꯤ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯇꯉꯥꯏꯐꯗꯦ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯇꯥꯅꯕ ꯂꯥꯎꯅꯕ ꯍꯨꯀꯨꯝ ꯄꯤꯈꯤ꯫ ꯍꯨꯀꯨꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯂꯥꯎꯗꯨꯅ ꯍꯥꯏ꯫ ꯇꯥꯔꯣ, ꯇꯥꯔꯣ, ꯇꯥꯔꯣ! ꯈꯨꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ, ꯅꯤꯡꯊꯧꯒꯤ ꯍꯨꯀꯨꯝ ꯑꯁꯤ ꯇꯥꯔꯣ! ꯈꯨꯟ ꯑꯁꯤꯗ ꯌꯦꯛꯅꯕꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯂꯦ꯫ ꯅꯨꯄꯤ ꯑꯁꯤ ꯐꯤ ꯅꯥꯟꯅ ꯁꯦꯠꯄ, ꯑꯗꯨꯒ ꯁꯝ ꯑꯃ ꯌꯥꯟꯕ ꯊꯦꯡꯅꯕꯤꯔꯕꯗꯤ ꯈꯨꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯅꯨꯄꯤ ꯑꯁꯤꯗ ꯊꯛꯅꯕ ꯆꯥꯅꯕ ꯀꯔꯤꯁꯨ ꯄꯤꯕ ꯌꯥꯗꯦ꯫ ꯅꯈꯣꯏꯅ ꯃꯁꯤ ꯏꯟꯗꯕ ꯊꯣꯛꯂꯕꯗꯤ ꯅꯤꯡꯊꯧꯅ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ꯫ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯈꯨꯟꯒꯤ ꯑꯔꯣꯟꯕ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯃꯔꯥꯜ ꯁꯤꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯔꯥꯜ ꯑꯗꯣ ꯃꯥꯅ ꯌꯥꯈꯤꯗꯦ꯫ ꯃꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯅꯣꯡꯃꯒꯤ ꯊꯕꯛ ꯑꯣꯏꯅ ꯑꯁꯨꯝ ꯈꯨꯟ ꯈꯨꯟꯗ ꯆꯠꯂꯒ ꯂꯧꯕꯨꯛꯇ ꯐꯧ ꯆꯔꯣꯡꯁꯤꯡ ꯈꯨꯟꯖꯔꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯁꯤꯔꯤꯕ ꯃꯔꯥꯜ ꯑꯗꯣ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯈꯣꯏꯅ ꯅꯤꯡꯊꯤ ꯑꯗꯨ ꯐꯥꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯋꯥꯍꯪ ꯇꯧꯅꯕ ꯐꯥꯗꯨꯅ ꯄꯨꯈꯤ꯫ ꯃꯈꯣꯏꯅ ꯃꯥꯕꯨ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯂꯦꯞꯍꯟꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯅꯨꯄꯤ ꯑꯁꯤ ꯈꯨꯟ ꯑꯁꯤꯒꯤ ꯅꯨꯄꯤꯁꯨ ꯅꯠꯇꯦ꯫ ꯌꯦꯡꯉꯨ, ꯃꯥꯅ ꯐꯤ ꯅꯥꯟꯅ ꯁꯦꯠ ꯆꯥꯗꯨꯅ ꯁꯝ ꯑꯃ ꯌꯥꯟꯗꯨꯅ ꯂꯧꯕꯨꯛꯇ ꯐꯧ ꯆꯔꯣꯡ ꯈꯨꯟꯕ ꯁꯥꯗꯨꯅ ꯂꯝ ꯑꯁꯤꯒꯤ ꯑꯔꯣꯟꯕ ꯀꯌꯥ ꯂꯣꯠꯅ ꯌꯦꯡꯂꯝꯕꯗꯒꯤ ꯐꯥꯕꯅꯤ꯫
ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯃꯆꯥ, ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ꯭ꯔꯥ? ꯈꯨꯟ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯨ ꯅꯠꯇꯦ ꯅꯪ, ꯀꯗꯥꯏꯗꯒꯤꯅꯣ? ꯈꯨꯟ ꯑꯁꯤꯗ ꯀꯔꯤꯒꯤ ꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯂꯥꯛꯂꯤꯕ? ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯑꯁꯦꯡꯕ ꯑꯗꯨ ꯍꯥꯏꯌꯨ ꯏꯕꯦꯝꯃ꯫ ꯅꯤꯡꯊꯤꯅ ꯅꯤꯡꯊꯧꯗ ꯅꯨꯡꯁꯤꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯩ ꯑꯔꯥꯞꯄ ꯈꯨꯟ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯩꯅ ꯅꯣꯡꯃꯒꯤ ꯍꯤꯡꯅꯕ ꯂꯧꯕꯨꯛꯇ ꯐꯧ ꯆꯔꯣꯡꯁꯤꯡ ꯈꯨꯜꯂꯤꯕꯅꯤ꯫ ꯑꯩꯅ ꯈꯨꯟ ꯈꯨꯟꯗ ꯆꯠꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯅꯥꯏꯁꯤꯡꯅ ꯁꯤꯔꯛꯂꯤꯕ ꯏꯔꯥꯜ ꯑꯁꯤ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯣ꯫ ꯅꯤꯡꯊꯧꯅ ꯊꯤꯟꯊꯕ ꯂꯩꯇꯅ ꯃꯅꯥꯏꯁꯤꯡꯗ ꯅꯨꯄꯤ ꯑꯁꯤ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯨꯀꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯗꯨ ꯊꯥꯗꯣꯛꯄꯤꯈꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯅꯤꯡꯊꯤ ꯑꯃꯨꯛ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯂꯩꯐꯝ ꯁ꯭ꯋꯔꯒꯗ ꯆꯠꯈꯤ꯫ ꯃꯥꯅ ꯇꯥꯏꯕꯪꯒꯤ ꯐꯧꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯑꯁꯦꯡꯕꯗꯤ ꯂꯥꯏꯔꯦꯝꯕꯤ ꯅꯤꯡꯊꯤ ꯑꯁꯦ ꯂꯥꯏꯁꯤꯡꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯆꯤꯟꯇꯥꯃꯅꯤꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯐꯧ ꯆꯔꯣꯡꯁꯤꯡ ꯈꯣꯝꯅꯅꯕ ꯊꯥꯔꯛꯄꯅꯤ꯫ ꯃꯥꯅ ꯇꯥꯏꯕꯪꯒꯤ ꯐꯧꯁꯤꯡ ꯑꯗꯨ ꯄꯨꯔꯛꯄꯗ ꯂꯥꯏꯁꯤꯡꯅ ꯃꯥꯒꯤ ꯃꯇꯤꯛ ꯑꯣꯏꯕꯗꯨ ꯊꯥꯒꯠꯅꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯁꯤꯡꯅ ꯇꯥꯏꯕꯪꯒꯤ ꯐꯧꯁꯤꯡ ꯑꯗꯨ ꯊꯥꯗꯨꯅ ꯆꯥꯈꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯛ ꯍꯥꯎꯔꯕ ꯇꯥꯏꯕꯪꯒꯤ ꯆꯦꯡ ꯑꯁꯤꯗꯤ ꯍꯥꯎꯈ꯭ꯔꯦꯗ ꯍꯥꯏꯅꯈꯤ꯫ ꯂꯥꯏꯁꯤꯡꯒꯤ ꯃꯀꯣꯛ ꯆꯤꯟꯇꯥꯃꯅꯤꯅ ꯂꯥꯏꯁꯤꯡꯗ ꯍꯥꯏꯔꯛꯏ, ꯂꯥꯏꯔꯦꯝꯕꯤ ꯅꯤꯡꯊꯤꯅ ꯄꯨꯔꯛꯄ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯐꯧꯁꯤꯡ ꯑꯗꯨ ꯂꯥꯏꯔꯩꯄꯥꯛꯇ ꯊꯥꯗꯨꯅ ꯆꯥꯍꯣꯡ ꯉꯥꯍꯣꯡꯕ ꯂꯩꯍꯟꯗꯨꯅ ꯑꯋꯥꯠꯄ ꯂꯩꯍꯜꯂꯣꯏꯗꯕꯅꯤ꯫ ꯂꯥꯏꯁꯤꯡꯒꯤ ꯃꯀꯣꯛ ꯆꯤꯟꯇꯥꯃꯅꯤꯅ ꯂꯥꯏꯁꯤꯡꯗ હુꯀꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯐꯧ ꯑꯗꯨ ꯊꯥꯈꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯣꯠꯅꯗꯨꯅ ꯂꯥꯏꯔꯩꯄꯥꯛꯇ ꯑꯋꯥꯠꯄ ꯂꯩꯍꯜꯂꯝꯗꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯗꯨꯅ ꯂꯥꯏꯔꯩꯄꯥꯛꯇ ꯑꯆꯧꯕ ꯂꯥꯟ ꯑꯃ ꯊꯣꯛꯈꯤ꯫ ꯂꯥꯟ ꯑꯗꯨ ꯐꯠꯇ ꯂꯥꯏꯁꯤꯡꯅ ꯂꯥꯏꯔꯩꯄꯥꯛ ꯑꯗꯨꯒꯤ ꯂꯥꯏꯁꯤꯡꯒꯤ ꯃꯀꯣꯛ ꯑꯣꯏꯅꯤꯡꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯟ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯨꯀꯩꯗ ꯊꯝꯕ ꯐꯧꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯃꯩꯅ ꯇꯨꯝꯅ ꯆꯥꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯩꯄꯥꯛꯇ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯂꯥꯟ ꯁꯣꯛꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯠꯇ ꯊꯋꯥꯏꯁꯤꯡꯗꯨ ꯂꯣꯏꯅ ꯅꯝꯊꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯂꯣꯛꯄ ꯐꯧꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯃꯩꯅ ꯇꯨꯝꯅ ꯃꯥꯡꯍꯟꯕꯤꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯂꯥꯏꯁꯤꯡꯒꯤ ꯃꯀꯣꯛ ꯆꯤꯟꯇꯥꯃꯅꯤꯅ ꯅꯤꯡꯊꯤꯕꯤ ꯑꯗꯨ ꯑꯃꯨꯛ ꯀꯧꯗꯨꯅ, ꯏꯕꯦꯝꯃ, ꯅꯪꯅ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯐꯧꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯊꯤꯕ ꯆꯠꯂꯨ꯫ ꯃꯇꯝ ꯑꯃꯗ ꯅꯪꯅ ꯄꯨꯔꯛꯄꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯩꯅ ꯆꯥꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪꯅ ꯑꯃꯨꯛ ꯆꯠꯇꯨꯅ ꯊꯤꯔꯨꯔꯣ꯫ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯑꯃꯨꯛ ꯇꯥꯏꯕꯪꯗ ꯆꯠꯀꯗꯕ ꯑꯁꯤ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯅꯤꯖꯕꯁꯤ ꯌꯥꯕꯤꯔꯕꯗꯤ ꯂꯥꯏꯁꯤꯡꯗꯒꯤ ꯅꯨꯄꯥ ꯑꯃ ꯊꯥꯕꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯆꯤꯟꯇꯥꯃꯅꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯕꯤꯔꯝꯗꯦ꯫ ꯅꯤꯡꯊꯤꯕꯤꯅ ꯂꯥꯏꯔꯩꯄꯥꯛ ꯊꯥꯗꯣꯛꯅꯤꯡꯗꯅ ꯊꯥꯗꯣꯛꯄ ꯇꯥꯈꯤ꯫ ꯃꯥꯅ ꯀꯞꯅ ꯀꯞꯅ ꯂꯥꯏꯔꯩꯄꯥꯛ ꯑꯃꯨꯛ ꯊꯥꯗꯣꯛꯇꯨꯅ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯁꯨꯡ ꯑꯀꯣꯏꯕ ꯀꯌꯥ, ꯑꯍꯣꯡꯕ ꯀꯌꯥ ꯂꯩꯔꯝꯕꯗꯨ ꯅꯤꯡꯊꯤꯕꯤꯅ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯅ ꯁꯝ ꯑꯃ ꯌꯥꯟꯗꯨꯅ ꯐꯧ ꯆꯔꯣꯡꯁꯤꯡ ꯈꯨꯟꯕ ꯑꯃꯨꯛ ꯆꯠꯈꯤ꯫ ꯃꯥꯅ ꯍꯥꯟꯅ ꯆꯠꯂꯝꯕ ꯈꯨꯟ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯐꯧ ꯆꯔꯣꯡ ꯇꯥꯔꯤꯕꯁꯤꯡ ꯑꯗꯨ ꯈꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕꯁꯤꯡꯅ ꯎꯕꯗ ꯃꯈꯣꯏ ꯃꯁꯦꯜ ꯍꯥꯏꯅꯔꯛꯏ, ꯃꯁꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯎꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨ ꯅꯠꯇ꯭ꯔꯥ? ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯃꯥꯅ ꯑꯍꯥꯟꯕ ꯂꯥꯛꯄꯗꯨꯗ ꯎꯍꯧꯕ ꯑꯩꯈꯣꯏ ꯐꯥꯎꯕ ꯂꯣꯏꯅ ꯑꯍꯟ ꯑꯣꯏꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯛ ꯃꯇꯧ ꯀꯔꯤꯁꯨ ꯍꯣꯡꯗꯦ꯫ ꯃꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯥꯟꯗꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯁꯤꯡ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯄꯣꯛꯄ ꯅꯠꯇ꯭ꯔꯒ ꯂꯥꯛꯄ ꯊꯥꯖꯅꯕꯤ ꯂꯩ ꯍꯥꯏꯅꯔꯝꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯁꯤꯁꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯃꯥꯕꯨ ꯂꯨꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯈꯔꯗꯤ ꯐꯪꯒꯅꯤ꯫ ꯑꯗꯨꯅ ꯃꯥꯒ ꯃꯔꯨꯞ ꯁꯥꯟꯅꯅꯕ ꯇꯧꯕꯅ ꯐꯅꯤ ꯈꯜꯂꯤ꯫ ꯑꯇꯩꯁꯤꯡ ꯑꯗꯨꯅ, ꯏꯇꯥꯎꯅ ꯍꯥꯏꯕꯗꯣ ꯌꯥꯝ ꯐꯖꯩ꯫ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯃꯥꯒ ꯃꯔꯨꯞ ꯁꯥꯟꯅꯗꯣꯏꯅꯣ? ꯃꯥꯗꯤ ꯂꯥꯏꯅꯤ, ꯑꯩꯈꯣꯏꯗꯤ ꯁꯨꯞꯅꯇꯪꯒꯤ ꯇꯥꯏꯕꯪ ꯃꯤꯅꯤ꯫ ꯑꯗꯨꯒ ꯃꯥꯒ ꯃꯔꯨꯞ ꯁꯥꯟꯅꯗꯣꯏꯁꯦ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ꯫ ꯍꯌꯦꯡꯋꯥꯏ ꯃꯥꯅ ꯍꯥꯏꯕ ꯌꯥꯕꯤꯗ꯭ꯔꯗꯤ ꯂꯣꯏꯔꯦ꯫ ꯐꯔꯦ, ꯑꯩꯈꯣꯏ ꯈꯨꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕ ꯄꯥꯈꯪ ꯂꯩꯇꯕꯗꯤ ꯅꯠꯇꯦ꯫ ꯇꯥꯏꯕꯪꯁꯤꯗ ꯃꯥꯅ ꯈꯣꯏꯗꯥꯖꯕ ꯄꯥꯈꯪꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯀꯅꯥ ꯈꯪꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, ꯍꯦ ꯁꯛ ꯐꯖꯕꯤ, ꯂꯩꯔꯥꯡꯂꯛꯇꯒꯤ ꯑꯊꯣꯏꯕꯤ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯤꯕꯅꯣ? ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯨ ꯃꯥꯟꯗꯦ꯫ ꯂꯥꯏꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ, ꯆꯨꯝꯕ꯭ꯔꯥ? ꯂꯥꯏꯔꯦꯝꯕꯤ ꯅꯤꯡꯊꯤꯕꯤꯅ ꯐꯧ ꯈꯨꯟꯕꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯂꯗꯨꯅ ꯃꯈꯣꯏꯗ ꯈꯨꯝꯂꯛꯏ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯈꯪꯗꯦ꯫ ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯆꯥꯅꯕ ꯐꯧ ꯆꯔꯣꯡꯁꯤꯡ ꯈꯨꯜꯂꯤꯕ ꯑꯁꯤ꯫ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅ
ꯅꯤꯡꯊꯤꯕꯤꯅ ꯑꯩꯁꯨ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯅ ꯉꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯛ ꯅꯤꯡꯊꯤꯖꯕꯤ ꯅꯨꯖꯥ ꯎꯈꯤꯗꯕꯅ ꯃꯈꯣꯏꯅ ꯃꯥꯕꯨ ꯁꯨꯝꯍꯠꯅꯕ ꯋꯥꯍꯩ ꯀꯌꯥ ꯉꯥꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯂꯝꯗꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯅꯤꯡꯊꯤꯕꯤꯅ ꯁꯝꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯏꯁꯤꯡ ꯈꯧꯔꯥꯡꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯁꯛꯈꯪꯗꯕ ꯄꯥꯈꯪ ꯅꯨꯄꯥ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯊꯛꯅꯕ ꯏꯁꯤꯡ ꯄꯨꯔꯛꯄꯗꯨ ꯅꯤꯡꯊꯤꯕꯤꯅ ꯎꯔꯕꯗ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯏ, "ꯍꯦ ꯅꯨꯄꯥ, ꯅꯪꯒꯤ ꯊꯛꯅꯕ ꯏꯁꯤꯡ ꯑꯗꯣ ꯈꯖꯤꯛꯇ ꯊꯛꯆꯒꯦ ꯌꯥꯒꯗ꯭ꯔꯥ? ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯦ, ꯌꯥꯔꯕꯗꯤ ꯏꯁꯤꯡ ꯑꯗꯣ ꯑꯝꯇ ꯊꯛꯆꯒꯦ." ꯅꯨꯄꯥꯗꯨꯅ ꯊꯤꯟꯊꯕ ꯂꯩꯇꯅ ꯃꯥꯅ ꯄꯨꯔꯛꯄ ꯏꯁꯤꯡ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯗ ꯊꯛꯅꯕ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯅ ꯏꯁꯤꯡ ꯑꯗꯨ ꯄꯦꯟꯅ ꯊꯛꯂꯗꯨꯅ ꯃꯥꯒꯤ ꯈꯧꯔꯥꯡꯕ ꯑꯗꯨ ꯀꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯏ, "ꯊꯧꯖꯥꯜ ꯍꯩꯔꯕ ꯅꯨꯄꯥ, ꯅꯍꯥꯛꯀꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ? ꯅꯪꯒꯤ ꯂꯩꯐꯝꯗꯤ ꯃꯁꯤꯒꯤ ꯈꯨꯟ ꯑꯁꯤꯗꯒꯤꯔꯥ? ꯅꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯂꯩꯔꯤꯕ꯭ꯔꯥ?" ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯈꯨꯝꯂꯛꯏ, "ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯖꯗꯦ꯫ ꯑꯩ ꯏꯇꯣꯝꯇ ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗ ꯇꯥꯏꯕꯪ ꯁꯪꯁꯥꯔ ꯊꯥꯗꯣꯛꯇꯨꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯌꯥꯇꯥꯈ꯭ꯔꯦ." ꯅꯤꯡꯊꯤꯕꯤꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯃꯤꯠꯇ ꯄꯤꯔꯥꯡ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯃꯖꯥ ꯏꯕꯦꯝꯃꯅ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯤ ꯇꯝꯕ ꯉꯝꯗꯦ꯫ ꯅꯣꯡꯗꯝꯕ ꯃꯥꯅ ꯇꯝꯕ ꯄꯨꯟꯁꯤꯅꯤ꯫ ꯐꯔꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯇꯝ ꯆꯥꯕꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ." ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯡ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯁꯨ ꯃꯥꯒꯤ ꯌꯨꯝꯂꯣꯝꯗ ꯆꯠꯈꯤ꯫ ꯃꯥꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯁꯝꯗꯨ ꯊꯝꯗꯨꯅ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯃꯥꯅ ꯈꯜꯂꯗꯨꯅ ꯍꯥꯏ, "ꯑꯩꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯩꯕꯨ ꯐꯖꯩ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯑꯩꯒꯤ ꯈꯧꯔꯥꯡꯕ ꯄꯣꯛꯄ ꯑꯗꯨ ꯀꯣꯛꯅꯕ ꯈꯛꯇ ꯈꯟꯕꯤꯕ, ꯑꯗꯨꯒ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯖꯗꯕ꯫ ꯃꯥꯁꯦ ꯑꯇꯩ ꯑꯩꯅ ꯊꯦꯡꯅꯕ ꯅꯨꯄꯥꯁꯤꯡꯒ ꯃꯥꯟꯅꯗꯦ꯫ ꯂꯥꯏꯒꯤ ꯑꯣꯏꯔꯕ ꯒꯨꯟ ꯆꯦꯜꯂꯤ꯫ ꯂꯥꯏꯁꯤꯡꯒꯤ ꯃꯀꯣꯛ ꯆꯤꯟꯇꯥꯃꯅꯤꯅ ꯑꯇꯣꯞꯄ ꯂꯥꯏ ꯑꯃ ꯊꯥꯔꯛꯂꯕ꯭ꯔꯥ? ꯑꯩ ꯍꯌꯦꯡ ꯃꯥꯕꯨ ꯎꯅꯕ ꯆꯠꯇꯕ ꯌꯥꯗꯦ." ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨ ꯊꯤꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯃꯤꯁꯤꯡꯗ ꯂꯥꯏꯔꯕ ꯂꯝꯖꯥ ꯁꯔꯥ ꯄꯥꯈꯪ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝ ꯀꯗꯥꯏꯗꯅꯣ ꯍꯪꯂꯝꯃꯤ꯫ ꯃꯥꯅ ꯍꯪꯂꯤꯕ ꯃꯤꯁꯤꯡꯅ ꯈꯨꯝꯂꯛꯏ, "ꯅꯪꯅ ꯊꯤꯔꯤꯕ ꯂꯝꯖꯥ ꯁꯔꯥ ꯄꯥꯈꯪ ꯍꯥꯏꯕ꯭ꯔꯥ? ꯑꯩꯈꯣꯏ ꯈꯨꯟ ꯑꯁꯤꯗꯗꯤ ꯂꯝꯖꯥ ꯁꯔꯥ ꯃꯤ ꯂꯩꯇꯦ꯫ ꯇꯥꯁꯨ ꯇꯥꯗꯦ꯫ ꯃꯤꯡꯗꯤ ꯈꯪꯕꯤꯕ꯭ꯔꯥ?" "ꯃꯥꯒꯤ ꯃꯤꯡꯗꯤ ꯍꯥꯏꯔꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯑꯄꯣꯛꯄ ꯏꯃꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯌꯦ꯫ ꯅꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤꯗ ꯂꯝꯖꯥ ꯁꯔꯥ ꯄꯥꯈꯪ ꯂꯩꯇꯦ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯀꯗꯥꯏꯗꯒꯤ ꯑꯣꯏꯕ ꯅꯨꯄꯥꯅꯣ?" ꯅꯤꯡꯊꯤꯕꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇꯨꯅ ꯑꯇꯣꯞꯄ ꯈꯨꯟ ꯑꯃꯗ ꯂꯥꯛꯂꯤ꯫ ꯃꯥꯅ ꯍꯪꯈꯤꯕꯒꯨꯝꯅ ꯍꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯕꯗꯤ ꯂꯩꯇꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯤꯈꯤ, ꯑꯗꯨꯕꯨ ꯐꯪꯕ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨ ꯑꯃꯨꯛ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯨꯔꯦ, ꯑꯃꯠꯇ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯗꯦ꯫ ꯂꯥꯏꯒꯤ ꯃꯀꯣꯛ ꯆꯤꯟꯇꯥꯃꯅꯤꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯊꯥꯔꯛꯇꯨꯅ ꯐꯧꯁꯤꯡ ꯊꯤꯕ ꯑꯗꯨꯁꯨ ꯇꯣꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨ ꯑꯣꯏꯅ ꯐꯪꯅꯕ ꯊꯤꯈꯤ꯫ ꯆꯤꯟꯇꯥꯃꯅꯤꯅ ꯄꯤꯈꯤꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯦ, ꯑꯗꯨꯕꯨ ꯐꯧ ꯀꯔꯤ ꯑꯃꯠꯇ ꯂꯥꯏꯔꯩꯕꯥꯛꯇ ꯄꯨꯕꯗꯤ ꯂꯩꯇꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯟꯇꯥꯃꯅꯤꯅ ꯃꯍꯥꯛꯄꯨ ꯂꯥꯏꯔꯩꯕꯥꯛꯇ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕ ꯑꯁꯤ ꯆꯍꯤ ꯑꯃ ꯆꯠꯈ꯭ꯔꯕꯗ ꯆꯤꯟꯇꯥꯃꯅꯤꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃꯁꯨ ꯊꯥꯁꯤꯔ ꯈꯜꯂꯗꯨꯅ ꯂꯥꯏꯁꯤꯡꯗ ꯍꯥꯏꯔꯛꯏ, "ꯂꯥꯏꯔꯦꯝꯕꯤ ꯅꯤꯡꯊꯤꯕꯤꯅ ꯂꯥꯏꯔꯩꯄꯥꯛ ꯑꯁꯤꯗ ꯍꯜꯂꯛꯄꯁꯨ ꯂꯩꯇꯦ꯫ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯃꯥꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯈ꯭ꯔꯕꯖꯥꯠꯂꯥ? ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯑꯃ ꯇꯥꯏꯕꯪꯗ ꯑꯃ ꯆꯠꯂꯒ ꯃꯍꯥꯛ ꯀꯔꯤ ꯇꯧꯈ꯭ꯔꯕ ꯂꯣꯠꯅ ꯌꯦꯡꯁꯤꯟꯅꯕ ꯆꯠꯄꯅ ꯐꯒꯅꯤ ꯈꯜꯂꯤ꯫ ꯀꯅꯥ ꯆꯠꯀꯅꯤ?" ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯁꯤꯟꯊꯣꯏꯕꯤ ꯀꯧꯕꯤ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯇꯥꯏꯕꯪꯗ ꯆꯠꯅꯤꯡꯕꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯕ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯆꯤꯟꯇꯥꯃꯅꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ, "ꯏꯄꯥ ꯏꯕꯨꯡꯉꯣ ꯂꯥꯏꯅꯤꯡꯊꯧꯅ ꯌꯥꯕꯤꯔꯕꯗꯤ ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯊꯥꯕꯤꯌꯨ꯫ ꯑꯩ ꯅꯤꯡꯊꯤꯕꯤꯒ ꯃꯇꯝ ꯄꯨꯝꯕꯗ ꯂꯣꯏꯅꯕꯤ ꯃꯇꯥꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯂꯥꯏꯔꯩꯄꯥꯛꯇ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯩꯕꯨ ꯊꯥꯕꯤꯌꯨ." ꯆꯤꯟꯇꯥꯃꯅꯤꯅ ꯁꯤꯟꯊꯣꯏꯕꯤꯒꯤ ꯋꯥ ꯑꯗꯨ ꯌꯥꯔꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯅꯪꯅ ꯃꯥꯕꯨ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯔꯣ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯥꯅ ꯍꯜꯂꯛꯄ ꯊꯦꯡꯂꯤꯕꯅꯣ ꯃꯔꯝ ꯑꯗꯨꯁꯨ ꯊꯤꯖꯤꯜꯂꯨ꯫ ꯆꯠꯂꯣ, ꯅꯪꯁꯨ ꯁꯣꯏꯗꯅ ꯍꯜꯂꯛꯅꯕ ꯇꯧ." ꯁꯤꯟꯊꯣꯏꯕꯤꯅ ꯂꯥꯏꯁꯤꯡꯒꯤ ꯃꯀꯣꯛ ꯆꯤꯟꯇꯥꯃꯅꯤꯒꯤ ꯌꯥꯊꯪꯗꯒꯤ ꯃꯥꯅ ꯇꯥꯏꯕꯪꯗ ꯂꯦꯡꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯅꯤꯡꯊꯤꯕꯤꯅ ꯂꯩꯕ ꯃꯐꯝ ꯅꯠꯇꯕ ꯈꯨꯟ ꯑꯃꯗ ꯂꯥꯛꯂꯦ꯫ ꯃꯥꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯥꯛꯅꯤꯡꯃꯟꯕꯒꯤ ꯃꯥꯅ ꯇꯧꯒꯗꯕ ꯑꯗꯨꯗꯤ ꯍꯪꯕ ꯀꯥꯎꯔꯗꯨꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯂꯝꯗꯦ꯫ ꯃꯥꯅ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯇꯨꯅ ꯆꯥꯛꯅꯤꯕ ꯁꯥꯗꯨꯅ ꯌꯨꯝ ꯌꯨꯝꯗ ꯆꯠꯇꯨꯅ ꯆꯥꯅꯕ ꯆꯥꯛ ꯅꯤꯖꯔꯝꯃꯤ꯫
ꯈꯨꯟꯗꯨꯗ ꯀꯣꯏꯅ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯃꯥꯕꯨ ꯆꯥꯅꯕ ꯆꯥꯛ ꯄꯤꯖꯔꯝꯗꯦ ꯃꯊꯪ ꯃꯊꯪ ꯂꯥꯛꯄꯗ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯡꯃꯗꯁꯨ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯉꯝꯂꯝꯗꯦ ꯃꯥꯅ ꯅꯣꯡꯃꯗ ꯆꯔꯥ ꯑꯃꯈꯛ ꯆꯥꯔꯒ ꯑꯍꯤꯡꯗ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯦꯜꯂꯝꯃꯤ ꯃꯥꯅ ꯑꯌꯨꯛꯀꯤ ꯂꯩꯖꯕ ꯆꯥꯛꯇꯨ ꯆꯥꯒꯦꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯁꯤꯟꯊꯣꯏꯕꯤ ꯑꯗꯨ ꯄꯨꯈꯝ ꯑꯃ ꯄꯥꯏꯗꯨꯅ ꯆꯥꯛ ꯅꯤꯕ ꯑꯗꯨꯗ ꯃꯥꯅ ꯃꯤꯅꯨꯡꯁꯤ ꯄꯣꯛꯇꯨꯅ ꯃꯥꯅ ꯆꯥꯒꯗꯕ ꯑꯗꯨ ꯂꯣꯏꯅ ꯃꯉꯣꯟꯗ ꯄꯤꯖꯔꯝꯃꯤ ꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯉꯁꯤꯒꯤꯗꯤ ꯅꯪꯒꯤ ꯑꯣꯏꯖꯔꯣ ꯑꯩꯒꯤ ꯄꯨꯈꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯆꯥꯛꯁꯦ ꯆꯥꯖꯔꯣ ꯃꯥꯅ ꯆꯥꯛ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯆꯥꯛꯇꯨ ꯂꯧꯗꯨꯅ ꯃꯥꯒꯤ ꯄꯨꯈꯝ ꯑꯗꯨꯗ ꯍꯥꯞꯂꯒ ꯆꯥꯔꯝꯃꯤ ꯃꯥꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯏ ꯍꯦ ꯅꯨꯄꯥ ꯅꯪꯒꯤ ꯆꯐꯨ ꯑꯍꯥꯡꯕ ꯂꯩꯕ꯭ꯔꯥ ꯂꯩꯔꯕꯗꯤ ꯃꯈꯣꯏꯁꯤꯡꯗꯣ ꯂꯣꯏꯅ ꯃꯈꯨꯝ ꯍꯥꯡꯗꯨꯅ ꯊꯝꯃꯨ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯋꯥꯠꯄ ꯍꯥꯏꯕꯗꯣ ꯂꯩꯔꯔꯣꯏ ꯂꯥꯏꯔꯕ ꯄꯥꯈꯪ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯩ ꯃꯇꯨꯡ ꯏꯟꯅ ꯃꯌꯨꯝꯗ ꯆꯪꯈꯤꯗꯨꯅ ꯃꯥꯒꯤ ꯍꯥꯡꯂꯕ ꯆꯐꯨꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯈꯨꯝ ꯍꯥꯡꯗꯨꯅ ꯊꯝꯂꯝꯃꯤ ꯃꯗꯨ ꯂꯣꯏꯔꯕꯗ ꯃꯥꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅ ꯃꯈꯨꯝꯁꯤꯡ ꯍꯥꯡꯗꯨꯅ ꯊꯝꯖꯔꯦ ꯑꯗꯣ ꯀꯔꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯣ ꯅꯨꯄꯥ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯇꯧꯔꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯅꯌꯨꯝꯗꯒꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯪꯅ ꯅꯌꯨꯝꯗ ꯆꯪꯗꯨꯅ ꯆꯐꯨꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯌꯥꯎꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯒꯗꯕꯅꯤ ꯃꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯇꯧꯕꯤꯃꯜ ꯎꯠꯄꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯁꯤꯟꯊꯣꯏꯕꯤꯁꯨ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯇꯨꯡꯗ ꯀꯔꯤꯁꯨ ꯑꯣꯜꯂꯛꯇꯅ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯆꯐꯨꯁꯤꯡ ꯑꯗꯨ ꯀꯔꯤ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯅ ꯌꯦꯡꯅꯤꯡꯗꯨꯅ ꯆꯪꯂꯛꯂꯦ ꯃꯥꯅ ꯁꯨꯝ ꯌꯦꯡꯕꯗ ꯆꯐꯨꯁꯤꯡ ꯑꯗꯨ ꯆꯥꯅꯕ ꯐꯧꯁꯤꯡ ꯊꯟꯅ ꯊꯟꯅ ꯌꯥꯎꯔꯝꯕꯗꯨ ꯊꯦꯡꯅꯈꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯅꯣ ꯆꯥꯛꯅꯤꯕ ꯅꯨꯄꯤꯗꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯕ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯅꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕ ꯇꯧꯔꯤꯕ ꯑꯁꯤ ꯅꯨꯄꯤꯗꯨ ꯂꯥꯏꯔꯦꯝꯕꯤꯅꯤ ꯈꯪꯂꯝꯂꯕꯗꯤ ꯃꯥꯕꯨ ꯑꯩꯒꯤ ꯑꯇꯤꯊꯤ ꯑꯣꯏꯗꯨꯅ ꯐꯖꯅ ꯑꯩꯒꯤ ꯂꯩꯖꯕ ꯃꯈꯩ ꯄꯨꯊꯣꯛꯇꯨꯅ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯕꯤꯕꯒꯤ ꯇꯟꯖꯥ ꯑꯗꯨ ꯑꯩꯅ ꯃꯥꯡꯍꯜꯂꯤꯗꯣ ꯑꯃꯨꯛ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯨꯄꯥꯗꯨ ꯑꯋꯥꯠꯄ ꯂꯩꯔꯝꯗꯦ ꯃꯥꯅ ꯑꯇꯩ ꯃꯤꯁꯤꯡꯒꯨꯝꯅ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯆꯔꯥ ꯆꯥꯗꯨꯅ ꯃꯁꯥ ꯃꯎ ꯐꯅ ꯍꯤꯡꯖꯔꯦ ꯃꯤꯌꯥꯝꯅꯁꯨ ꯃꯥꯕꯨ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯅꯤ ꯍꯥꯏꯕꯁꯨ ꯀꯥꯎꯊꯣꯛꯅꯔꯦ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯅꯤꯡꯊꯤꯕꯤꯁꯨ ꯃꯥꯒ ꯊꯦꯡꯅꯔꯤꯕ ꯅꯨꯄꯥꯗꯨ ꯊꯤꯕ ꯂꯦꯞꯇꯅ ꯊꯤꯔꯝꯃꯤ ꯃꯥꯅ ꯃꯇꯝ ꯀꯨꯏꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯃꯇꯝ ꯑꯃꯗ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯒꯤ ꯈꯨꯟꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯥꯗꯨ ꯂꯝꯕꯤꯗ ꯊꯦꯡꯅꯔꯦ ꯅꯨꯄꯥꯗꯨ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯇꯝ ꯑꯃꯗ ꯂꯥꯏꯔꯕ パꯈꯪ ꯁꯤꯟꯊꯣꯏꯕꯤꯒꯤ ꯊꯧꯖꯥꯜꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨ ꯑꯣꯏꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯅꯤꯡꯊꯤꯕꯤꯅ ꯅꯨꯄꯥꯗꯨ ꯎꯔꯗꯨꯅ ꯑꯩꯅ ꯃꯇꯝ ꯀꯌꯥ ꯆꯪꯗꯨꯅ ꯅꯪꯕꯨ ꯊꯤꯕ ꯉꯁꯤꯗꯤ ꯑꯃꯨꯛ ꯊꯦꯡꯅꯖꯔꯦ ꯑꯩꯕꯨ ꯈꯪꯕꯤꯔꯤꯕ꯭ꯔꯥ ꯍꯦ ꯅꯨꯄꯥ ꯑꯩ ꯀꯔꯤꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯑꯩ ꯅꯪꯒ ꯑꯃꯨꯛꯇ ꯊꯦꯡꯅꯖꯗꯦ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯈꯪꯖꯗꯦ ꯃꯇꯝ ꯑꯃꯗ ꯂꯥꯏꯔꯕꯤ ꯑꯩꯕꯨ ꯑꯩꯒꯤ ꯈꯧꯔꯥꯡꯕ ꯀꯣꯛꯄꯤꯅꯕ ꯏꯁꯤꯡ ꯄꯤꯊꯛꯈꯤꯕ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨ ꯅꯪ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯅꯪꯒꯤ ꯇꯧꯕꯤꯃꯜ ꯎꯠꯄꯤꯒꯦꯅ ꯅꯪꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯤꯔꯛꯄꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯗꯦ ꯑꯗꯨꯒꯤ ꯅꯪꯕꯨ ꯊꯤꯖꯔꯛꯄꯅꯤ ꯍꯦ ꯅꯨꯄꯤ ꯅꯪꯅ ꯊꯤꯔꯤꯕ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯩ ꯅꯠꯇꯦ ꯑꯩ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯣꯏꯗꯦ ꯑꯩꯕꯨ ꯅꯝꯗꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯣꯏꯍꯟꯒꯗꯧꯔꯦ ꯑꯩꯕꯨ ꯂꯥꯏꯔꯕ ꯅꯪꯅ ꯊꯤꯔꯤꯕ ꯅꯨꯄꯥꯗꯣ ꯑꯣꯟꯅꯔꯦ ꯁ꯭ꯋꯥꯏꯗ ꯂꯥꯏꯔꯕ ꯅꯨꯄꯥ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯁꯦ ꯅꯪꯅ ꯊꯤꯔꯤꯕ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯅꯠꯇꯦ ꯆꯠꯂꯣ ꯌꯥꯔꯦ ꯂꯥꯏꯔꯦꯝꯕꯤ ꯅꯤꯡꯊꯤꯕꯤꯅ ꯇꯞꯊꯗꯨꯅ ꯑꯩꯅ ꯂꯥꯛꯄꯁꯦ ꯅꯪꯕꯨ ꯊꯧꯖꯥꯜ ꯄꯤꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯅꯪꯅ ꯅꯨꯄꯥ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯔꯕꯗꯤ ꯐꯔꯦ ꯑꯩ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯐꯔꯦ ꯑꯩꯅ ꯊꯤꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯑꯣꯟꯅꯔꯕ ꯃꯥꯜꯂꯤ ꯑꯩ ꯆꯠꯂꯦ ꯂꯥꯏꯔꯦꯝꯕꯤ ꯅꯤꯡꯊꯤꯕꯤꯅ ꯅꯨꯄꯥ ꯑꯁꯤ ꯑꯣꯏꯗꯕ ꯆꯤꯟꯊꯤꯕ ꯋꯥ ꯉꯥꯡꯂꯦ ꯑꯃꯁꯨꯡ ꯅꯥꯄꯜ ꯇꯧꯗꯨꯅ ꯂꯥꯏ ꯐꯥꯎꯕ ꯎꯁꯤꯠꯇꯦ ꯈꯪꯂꯕꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯁꯥꯞ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦ ꯅꯨꯄꯥ ꯑꯩꯅ ꯅꯪꯕꯨ ꯕꯣꯔ ꯄꯤꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯅꯪꯅ ꯆꯤꯟꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯥꯄꯜ ꯇꯧꯕ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯅꯪꯒꯤ ꯂꯩꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯡꯈꯤꯕ ꯑꯣꯏꯌꯨ ꯍꯦ ꯅꯨꯄꯤ ꯅꯁꯛꯁꯨ ꯈꯪꯗꯦ ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯨꯅ ꯑꯩꯕꯨ ꯕꯣꯔ ꯄꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯐꯧꯒꯤ ꯆꯔꯣꯡ ꯈꯨꯟꯗꯨꯅ ꯂꯩꯔꯒ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯁꯤ ꯂꯥꯏꯔꯕ ꯑꯗꯨ ꯑꯗꯥ ꯉꯥꯡꯕꯤꯗꯨꯅ ꯂꯩꯔꯦ ꯆꯠꯂꯣ ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯆꯠꯂꯣ ꯂꯥꯏꯔꯦꯝꯕꯤ ꯅꯤꯡꯊꯤꯕꯤꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯆꯠꯂꯦ ꯃꯥꯅ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯈꯤ
ꯂꯥꯏꯔꯩꯄꯥꯛꯇ ꯂꯥꯏꯁꯤꯡꯅ ꯃꯥꯕꯨ ꯐꯧ ꯄꯨꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯂꯥꯏꯁꯤꯡꯒꯤ ꯃꯀꯣꯛ ꯆꯤꯟꯇꯥꯃꯅꯤꯅ ꯂꯥꯏꯔꯦꯝꯕꯤ ꯅꯤꯡꯊꯤꯕꯤꯅ ꯂꯥꯛꯂꯕꯗ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ, "ꯏꯆꯥꯅꯨꯄꯤ, ꯅꯪꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯆꯍꯤ 2 ꯀꯣꯏꯗꯨꯅ ꯇꯥꯏꯕꯪ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯐꯧꯁꯤꯡ ꯑꯗꯨ ꯂꯧꯔꯨꯅꯕꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯊꯥꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯗꯥꯏ ꯐꯧꯁꯤꯡꯗꯤ?" "ꯏꯄꯥ ꯂꯥꯏꯅꯤꯡꯊꯧ, ꯅꯆꯥꯅ ꯇꯥꯏꯕꯪꯗ ꯆꯠꯄꯗꯨ ꯃꯍꯩ ꯌꯥꯟꯗ꯭ꯔꯤ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧ." ꯆꯤꯟꯇꯥꯃꯅꯤꯅ ꯅꯤꯡꯊꯤꯕꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯩ ꯍꯧꯅ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ? ꯑꯩꯅ ꯇꯥꯏꯕꯪꯗ ꯅꯪꯕꯨ ꯊꯥꯔꯤꯕ ꯑꯁꯤ ꯀꯔꯤ ꯄꯨꯔꯛꯇꯅ ꯂꯥꯏꯔꯩꯄꯥꯛꯇ ꯍꯜꯂꯛꯄ ꯑꯁꯤꯗꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ꯫ ꯅꯍꯥꯛ ꯑꯩꯒꯤ ꯍꯥꯏꯕ ꯏꯟꯗꯕ, ꯑꯩꯒꯤ ꯌꯥꯊꯪ ꯉꯥꯛꯇꯕꯒꯤ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ." ꯂꯥꯏꯔꯦꯝꯕꯤ ꯅꯤꯡꯊꯤꯕꯤꯅ ꯀꯟꯅ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯈꯤ, ꯑꯗꯨꯕꯨ ꯆꯤꯟꯇꯥꯃꯅꯤꯅ ꯃꯥꯕꯨ ꯉꯥꯛꯄꯤꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥꯕꯨ ꯆꯩꯔꯥꯛ ꯄꯤꯅꯕ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯤ꯫ ꯂꯥꯏꯁꯤꯡꯒꯤ ꯃꯤꯐꯝ ꯑꯃ ꯐꯝꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯅꯤꯡꯊꯤꯕꯤ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯁꯤꯒꯦ ꯈꯟꯅꯔꯝꯃꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯂꯥꯏ ꯑꯃꯅ, "ꯂꯥꯏꯔꯦꯝꯕꯤ ꯅꯤꯡꯊꯤꯕꯤ, ꯂꯥꯏꯁꯤꯡꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯆꯤꯟꯇꯥꯃꯅꯤꯒꯤ ꯍꯥꯏꯕ ꯏꯟꯗꯕ ꯍꯥꯏꯕꯁꯤ ꯂꯥꯏꯔꯩꯄꯥꯛ ꯑꯁꯤꯗ ꯂꯥꯏꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯁꯤꯡꯅꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯕꯨ ꯂꯥꯏꯔꯩꯄꯥꯛ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯅ ꯐꯔꯒꯅꯤ." ꯑꯇꯩ ꯂꯥꯏꯁꯤꯡꯅꯁꯨ ꯂꯦꯞꯈꯠꯇꯨꯅ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯂꯥꯎꯗꯨꯅ, "ꯃꯥꯅꯦ, ꯃꯥꯕꯨ ꯂꯥꯏꯔꯩꯄꯥꯛ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯣ꯫ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯍꯤꯡꯕꯒꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ꯫ ꯃꯥꯕꯨ ꯂꯥꯏꯔꯩꯄꯥꯛ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯅ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯃꯥꯒꯨꯝꯅ ꯃꯉꯛ ꯀꯟꯕ ꯂꯥꯏꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯂꯥꯏꯔꯩꯄꯥꯛ ꯑꯁꯤ ꯑꯀꯥꯏꯕ ꯂꯥꯛꯄ ꯌꯥꯏ꯫ ꯑꯗꯨꯅ ꯃꯥꯕꯨ ꯇꯥꯟꯊꯣꯛꯄꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯈꯜꯂꯦ." ꯃꯈꯣꯏꯅ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯅꯤꯡꯊꯤꯕꯤꯕꯨ ꯇꯥꯟꯊꯣꯛꯄ ꯌꯥꯅꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯕꯨ ꯀꯩꯁꯨꯝꯁꯪꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯃꯥꯕꯨ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯥꯟꯊꯣꯛꯄꯤꯈꯤ꯫ ꯃꯥꯅꯗꯤ ꯌꯥꯈꯤꯔꯝꯗꯦ꯫ ꯃꯥꯅ ꯀꯞꯇꯨꯅ ꯍꯥꯏꯖꯈꯤ, "ꯅꯨꯡꯁꯤꯖꯔꯕ ꯂꯥꯏꯔꯩꯄꯥꯛ ꯑꯁꯤꯗ ꯍꯤꯡꯅꯤꯡꯈꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯃꯈꯣꯏꯅ ꯃꯥꯕꯨ ꯇꯥꯟꯊꯣꯛꯇꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯈꯤ꯫ ꯃꯈꯣꯏꯅ ꯂꯥꯏꯒꯤ ꯑꯣꯏꯔꯕ ꯁꯛꯇꯝ ꯃꯇꯤꯛ ꯃꯒꯨꯟ ꯂꯣꯏꯅ ꯃꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯄꯤꯗꯨꯅ ꯇꯥꯏꯕꯪ ꯃꯤꯒꯨꯝꯅ ꯑꯣꯜꯍꯟꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯗ ꯏꯟꯊꯣꯛꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯋꯥꯈꯜꯗꯤ ꯂꯥꯏꯒꯤ ꯑꯣꯏꯔꯤ ꯍꯥꯏꯕꯗꯨ ꯃꯉꯥꯏ꯫ ꯃꯥꯅ ꯇꯥꯏꯕꯪꯗ ꯂꯩꯁꯥꯕꯤ ꯐꯖꯕꯤ ꯑꯣꯏꯅ ꯂꯥꯛꯇꯨꯅ ꯇꯥꯏꯕꯪ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯃꯗ ꯃꯥꯅ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯤꯉꯩꯗ ꯁꯥꯞ ꯇꯧꯈꯤꯕ ꯅꯨꯄꯥꯗꯨ ꯑꯗꯨꯝ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯗꯨꯅ ꯂꯩꯈꯤ꯫ ꯃꯔꯝꯗꯤ ꯂꯥꯏꯔꯦꯝꯕꯤ ꯅꯤꯡꯊꯤꯕꯤ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯆꯦꯟꯈꯤꯗꯕ ꯃꯔꯝꯅ ꯁꯥꯞ ꯇꯧꯕꯗꯨ ꯑꯣꯏꯕ ꯉꯝꯈꯤꯗꯦ꯫ ꯅꯤꯡꯊꯤꯕꯤꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯌꯨꯝꯗ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯁꯥꯗꯨꯅ ꯂꯩꯈꯤ꯫ ꯃꯥꯅ ꯑꯍꯜ ꯅꯨꯄꯥ ꯑꯗꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤ꯫ ꯃꯥꯅ ꯂꯥꯏ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯁꯛꯇꯝ ꯃꯥꯡꯂꯕꯁꯨ ꯑꯁꯣꯟꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯁꯦꯕꯥꯗꯤ ꯂꯦꯞꯇꯦ꯫ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯤꯕꯤꯗꯨ ꯃꯌꯨꯝ ꯄꯥꯟꯅꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯅ ꯇꯛꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯔꯝꯗꯦ꯫ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯥ ꯅꯤꯡꯊꯤ, ꯅꯪꯗꯤ ꯏꯄꯥꯒꯤ ꯁꯦꯕꯥꯗ ꯑꯣꯟꯊꯣꯛꯅ ꯋꯥꯖꯔꯝꯂꯒꯅꯤ꯫ ꯅꯪ ꯌꯨꯝ ꯄꯥꯟꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯂꯥꯏꯅꯤꯡꯊꯧꯅ ꯄꯤꯅꯕꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯗꯨꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯙꯥꯔꯥ ꯁꯟꯗꯣꯛꯄ ꯑꯁꯤꯅꯤ꯫ ꯅꯪꯅ ꯏꯄꯥꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯏꯄꯥꯗꯤ ꯑꯍꯜꯁꯨ ꯑꯣꯏꯔꯦ꯫ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯅꯪꯅ ꯌꯨꯝ ꯄꯥꯟꯕꯁꯤ ꯑꯩꯒꯤ ꯑꯅꯤꯡꯕꯅꯤ." ꯅꯤꯡꯊꯤꯕꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒ ꯌꯨꯝ ꯄꯥꯟꯕ ꯑꯁꯤ ꯄꯥꯝꯂꯝꯗꯦ꯫ ꯃꯥꯅ ꯂꯥꯏꯔꯩꯄꯥꯛꯇ ꯑꯃꯨꯛ ꯆꯠꯅꯤꯡꯕ ꯄꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯑꯣꯏꯔꯕ ꯁꯛꯇꯝ ꯃꯇꯤꯛ ꯃꯒꯨꯟ ꯂꯣꯏꯅ ꯃꯥꯡꯈꯤꯕ ꯑꯁꯤꯅ ꯃꯥꯒꯤ ꯃꯪꯂꯥꯟ ꯀꯥꯏꯈꯤ꯫ ꯈꯟꯗꯨꯅ ꯃꯇꯝ ꯂꯦꯟꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯁꯨ ꯁꯤꯈꯤꯗꯨꯅ ꯃꯇꯣꯝꯇ ꯉꯥꯏꯍꯧꯔꯤ꯫ ꯃꯥꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯕ ꯑꯁꯤ ꯎꯔꯒ ꯃꯍꯥꯛ ꯂꯥꯡꯇꯛꯅꯕ ꯍꯧꯔꯤ꯫ ꯂꯥꯏ ꯅꯠꯇ꯭ꯔꯦ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯍꯥꯏꯕ ꯑꯁꯤꯅ ꯃꯥꯕꯨ ꯑꯋꯥꯕ ꯄꯤꯕ ꯆꯩꯅꯥ ꯑꯣꯏꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯡꯃ ꯃꯥꯅ ꯔꯤꯁꯤ ꯑꯃꯒꯤ ꯃꯐꯝꯗ ꯆꯠꯂꯤ꯫ ꯃꯥꯅ ꯄꯥꯝꯕꯁꯤ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯄ ꯍꯥꯏꯕꯁꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯥꯅ ꯄꯥꯝꯂꯤꯕ ꯑꯁꯤꯗꯤ ꯑꯁꯤꯕ ꯅꯥꯟꯊꯣꯛꯅꯕ ꯄꯥꯝꯕꯩ ꯊꯤꯕ ꯑꯣꯏꯈꯤ꯫ ꯃꯥꯅ ꯔꯤꯁꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯁꯦꯡꯊꯣꯏꯔꯕ ꯔꯤꯁꯤ, ꯅꯅꯥꯏ ꯅꯨꯄꯤꯅ ꯍꯪꯖꯒꯗꯕ ꯑꯁꯤ ꯁꯦꯡꯅ ꯐꯣꯡꯗꯣꯛꯄꯤꯌꯨ꯫ ꯇꯥꯏꯕꯪ ꯑꯁꯤꯗ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯑꯁꯤꯕ ꯍꯥꯏꯕ ꯑꯁꯤ, ꯖꯤꯕ ꯑꯍꯤꯡꯕ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕꯁꯤ ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯌꯥꯝꯅ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯕꯨ ꯀꯔꯤ ꯇꯧꯔꯒ ꯑꯗꯨꯝ ꯍꯤꯡꯗꯨꯅ ꯑꯁꯤꯕ ꯊꯦꯡꯅꯗꯅ ꯂꯩꯒꯅꯤ?" ꯔꯤꯁꯤ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯍꯪ ꯑꯗꯨ ꯈꯨꯝꯂꯛꯏ, "ꯏꯕꯦꯝꯃ, ꯅꯪꯅ ꯊꯤꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯑꯁꯤꯕ ꯇꯥꯏꯕꯪ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯍꯤꯡꯕ ꯁꯤꯅꯥꯏꯗꯕ ꯄꯨꯟꯁꯤ ꯂꯩꯇꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯄꯣꯛꯄ ꯑꯃꯨꯛ ꯁꯤꯕ ꯍꯥꯏꯕꯁꯤꯅ
ꯇꯥꯏꯕꯪ ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯜ ꯑꯃꯅꯤ ꯃꯤ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯊꯤꯔꯤꯕ ꯁꯤꯅꯥꯏꯗꯕ ꯄꯨꯟꯁꯤꯗꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯩꯇꯦ ꯍꯪꯕꯁꯨ ꯂꯩꯇꯦ ꯃꯁꯤꯗꯤ ꯂꯥꯏꯒꯤ ꯑꯣꯏꯔꯕ ꯃꯇꯤꯛꯅꯅꯤ ꯔꯤꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯅꯤꯡꯊꯤꯕꯤ ꯑꯅꯧꯕ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯔꯤꯁꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯦꯡꯊꯣꯏꯔꯕ ꯔꯤꯁꯤ ꯑꯗꯨꯗꯤ ꯃꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯒ ꯐꯪꯒꯗꯧꯔꯤꯕꯅꯣ ꯔꯤꯁꯤꯅ ꯃꯥꯒꯤ ꯋꯥꯍꯪ ꯑꯗꯨ ꯌꯥꯝ ꯂꯨꯕ ꯑꯣꯏꯈꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯁꯤꯅꯥꯏꯗꯕ ꯄꯨꯟꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯅ ꯍꯦꯛꯇ ꯐꯪꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯐꯪꯅꯕ ꯍꯣꯠꯅꯕꯅ ꯌꯥꯗꯦ ꯃꯁꯤꯗꯤ ꯁꯦꯝꯕꯤꯕ ꯃꯄꯨꯒ ꯅꯛꯅꯗꯨꯅ ꯂꯩꯕ ꯃꯥꯒꯤ ꯍꯥꯏꯕ ꯏꯟꯕ ꯑꯐꯕ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯤꯡꯕ ꯇꯧꯕꯁꯤꯡ ꯈꯛꯇꯅ ꯐꯪꯒꯅꯤ ꯅꯨꯃꯤꯠꯇꯨꯗ ꯅꯤꯡꯊꯤꯕꯤꯒꯤ ꯄꯨꯛꯅꯤꯡꯗ ꯑꯅꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯔꯤꯁꯤꯒꯨꯝꯅ ꯇꯥꯏꯕꯪꯗ ꯋꯥꯈꯜ ꯊꯝꯕ ꯇꯣꯛꯇꯨꯅ ꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯦꯞꯂꯝꯃꯤ ꯔꯤꯁꯤꯅ ꯅꯤꯡꯊꯤꯕꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯈꯜ ꯑꯗꯨ ꯈꯪꯂꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯗꯨꯅ ꯁꯦꯕꯥ ꯇꯧꯅꯤꯡꯂꯕꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯎ ꯑꯗꯨꯒ ꯅꯪꯅ ꯇꯧꯒꯗꯕ ꯈꯨꯗꯤꯡꯃꯛ ꯇꯥꯛꯄꯤꯒꯅꯤ ꯌꯥꯝ ꯂꯨꯕ ꯅꯠꯇꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯎ ꯅꯤꯡꯊꯤꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯦ ꯃꯥꯅ ꯔꯤꯁꯤꯒꯨꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯂꯛꯇ ꯂꯩꯕ ꯊꯥꯗꯣꯛꯂꯒ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯂꯩꯕ ꯄꯥꯝꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯒ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯈꯜꯂꯗꯨꯅ ꯍꯥꯏ ꯂꯥꯏꯅꯤꯡꯕ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯕꯨ ꯊꯥꯖꯔꯒ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯂꯩꯗꯨꯅ ꯁꯦꯕꯥ ꯇꯧꯕ ꯑꯁꯤꯅꯤ ꯃꯤꯑꯣꯏꯕꯁꯤꯡꯒ ꯂꯥꯞꯅ ꯂꯩꯔꯕꯗꯤ ꯀꯅꯥꯕꯨ ꯁꯦꯕꯥ ꯇꯧꯕꯤꯗꯣꯏꯅꯣ ꯃꯤꯑꯣꯏꯕꯁꯤꯡꯅ ꯑꯋꯥ ꯑꯅꯥ ꯂꯩꯔꯕ ꯀꯥꯟꯗ ꯑꯩꯅ ꯎꯃꯪꯗ ꯂꯩꯗꯨꯅ ꯂꯥꯏꯅꯤꯡꯕꯗꯤ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ ꯃꯁꯤ ꯑꯣꯏꯊꯣꯛꯇꯦ ꯃꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯂꯛꯇ ꯂꯩꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯃꯥꯅ ꯈꯜꯂꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯃꯤꯌꯥꯝꯂꯛꯇ ꯂꯩꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕꯤꯈꯤ ꯃꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯗ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯔꯝꯃꯤ ꯂꯥꯏꯔꯩꯄꯥꯛꯇ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡꯅ ꯇꯥꯏꯕꯪꯗ ꯀꯔꯤ ꯊꯣꯛꯂꯤꯕꯒꯦ ꯀꯣꯏꯅ ꯌꯦꯡꯅꯕ ꯂꯥꯏꯔꯦꯝꯕꯤ ꯁꯤꯟꯊꯣꯏꯕꯤ ꯑꯃꯨꯛ ꯊꯥꯔꯛꯂꯝꯃꯤ ꯃꯥꯅ ꯀꯣꯏꯅ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯍꯥꯛꯅ ꯀꯣꯏꯅ ꯑꯁꯨꯝ ꯌꯦꯡꯂꯤꯉꯩꯗ ꯅꯤꯡꯊꯤꯕꯤ ꯎꯈꯤꯔꯝꯃꯤ ꯃꯥꯅ ꯑꯋꯥ ꯑꯅꯥ ꯈꯥꯡꯗꯨꯅ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯕꯗꯨ ꯎꯈꯤ ꯁꯤꯟꯊꯣꯏꯕꯤꯅ ꯂꯥꯏꯔꯩꯄꯥꯛꯇ ꯍꯟꯗꯨꯅ ꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛ ꯆꯤꯟꯇꯥꯃꯅꯤꯗ ꯇꯝꯈꯤꯗꯨꯅ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧ ꯑꯩꯅ ꯇꯥꯏꯕꯪꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯂꯥꯏꯔꯦꯝꯕꯤ ꯅꯤꯡꯊꯤꯕꯤꯅ ꯇꯥꯏꯕꯪꯄꯥꯟꯗ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯂꯛꯇ ꯂꯩꯗꯨꯅ ꯁꯦꯕꯥ ꯇꯧꯕ ꯎꯖꯩ ꯃꯥꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯨꯝꯅ ꯑꯋꯥ ꯑꯅꯥ ꯈꯥꯡꯂꯤꯕꯁꯤ ꯑꯩꯗꯤ ꯄꯥꯝꯖꯗꯦ ꯃꯥꯅ ꯅꯣꯛꯄ ꯀꯞꯄ ꯑꯋꯥꯕ ꯈꯥꯡꯂꯤꯕ ꯑꯁꯤ ꯂꯥꯏ ꯑꯩꯈꯣꯏꯗꯗꯤ ꯀꯔꯤꯒꯤ ꯂꯩꯇ꯭ꯔꯤꯕꯅꯣ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯇꯥꯏꯕꯪ ꯄꯨꯟꯁꯤꯅꯣ ꯆꯤꯟꯇꯥꯃꯅꯤꯅ ꯁꯤꯟꯊꯣꯏꯕꯤꯗ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯤ ꯅꯤꯡꯊꯤꯕꯤ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯃꯥꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯇꯥꯏꯕꯪꯗ ꯏꯪꯊꯕ ꯁꯥꯟꯇꯤ ꯐꯪꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯂꯥꯏꯔꯩꯄꯥꯛ ꯑꯁꯤꯗ ꯑꯃꯨꯛ ꯄꯨꯔꯛꯀꯅꯤ ꯃꯇꯝ ꯐꯅ ꯍꯧꯈ꯭ꯔꯦ ꯅꯤꯡꯊꯤꯕꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯨꯝꯅ ꯑꯍꯜ ꯑꯣꯏꯔꯛꯂꯦ ꯐꯖꯔꯕ ꯅꯤꯡꯊꯤꯔꯕ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯍꯣꯡꯂꯤꯕ ꯑꯁꯤ ꯃꯥꯗꯤ ꯈꯪꯂꯝꯗꯦ ꯅꯣꯡꯃ ꯃꯥꯅ ꯑꯄꯤꯛꯄ ꯂꯣꯛ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯂꯣꯛ ꯑꯗꯨꯗ ꯇꯨꯡꯗꯨꯅ ꯂꯩꯕ ꯏꯁꯤꯡ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯐꯝꯂꯦ ꯃꯥꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯀꯦꯅ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯛꯇꯝ ꯍꯣꯡꯂꯝꯕ ꯑꯗꯨ ꯑꯍꯜ ꯑꯣꯏꯔꯛꯄꯗꯧꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯈꯤ ꯏꯁꯤꯡꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯃꯃꯤ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯂꯒ ꯀꯞꯂꯤ ꯃꯃꯤꯠ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤ ꯃꯈꯨꯠꯅ ꯇꯩꯊꯣꯛꯆꯩ ꯄꯤꯔꯥꯡꯁꯤꯡ ꯑꯗꯣ ꯃꯥꯅ ꯑꯁꯨꯝꯅ ꯎꯔꯛꯂꯤꯕ ꯇꯥꯏꯕꯪꯒꯤ ꯑꯔꯣꯠꯄ ꯈꯨꯗꯤꯡꯃꯛ ꯎꯔꯛꯄ ꯃꯇꯝꯗ ꯑꯉꯛꯄ ꯑꯣꯏꯈꯤ ꯀꯞꯄ ꯅꯣꯛꯄ ꯇꯧꯗꯨꯅ ꯍꯥꯏ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯝꯂꯒꯗꯤ ꯈꯨꯗꯤꯡꯃꯛ ꯑꯉꯛꯄꯁꯤꯡ ꯑꯁꯤ ꯈꯪꯂꯝꯂꯣꯏꯗꯀꯣ ꯀꯌꯥꯗ ꯑꯉꯛꯄꯅꯣ ꯊꯃꯣꯏꯗ ꯑꯋꯥꯕ ꯃꯤꯠꯇ ꯄꯤꯔꯥꯡ ꯀꯞꯄ ꯅꯣꯛꯄ ꯀꯔꯤ ꯑꯃꯨꯛ ꯋꯥꯠꯂꯤꯕ ꯑꯩ ꯈꯨꯗꯤꯡꯃꯛ ꯎꯕ ꯄꯥꯝꯃꯤ ꯃꯥꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯀꯦꯅ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯎꯆꯦꯛꯁꯤꯡꯅ ꯏꯁꯩ ꯁꯛꯄ ꯇꯥꯔꯝꯃꯤ ꯃꯁꯤꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯁꯩꯊꯥꯔꯗꯨꯅ ꯍꯥꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯄ꯭ꯔꯀꯤꯇꯤꯅ ꯄꯤꯕ ꯈꯨꯗꯣꯜꯅꯤ ꯑꯩꯒꯤ ꯋꯥꯔꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕ ꯈꯛ ꯅꯠꯇꯅ ꯑꯄꯤꯛꯄ ꯖꯤꯕꯁꯤꯡꯅꯁꯨ ꯑꯩꯕꯨ ꯊꯦꯝꯕꯤꯔꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯥꯏꯁꯤꯡꯒꯤ ꯃꯀꯣꯛ ꯆꯤꯟꯇꯥꯃꯅꯤꯅ ꯁꯤꯟꯊꯣꯏꯕꯤꯕꯨ ꯇꯥꯏꯕꯪꯗ ꯊꯥꯔꯛꯂꯒ ꯅꯤꯡꯊꯤꯕꯤꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯃꯨꯛ ꯑꯣꯏꯍꯟꯅꯕ ꯊꯥꯔꯛꯇꯨꯅ ꯍꯥꯏ ꯅꯪꯅ ꯆꯠꯇꯨꯅ ꯅꯤꯡꯊꯤꯕꯤꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯛꯆꯥꯡ ꯑꯣꯟꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯑꯁꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯒ ꯄꯥꯎ ꯄꯨꯔꯛꯎ ꯃꯍꯥꯛ ꯂꯥꯏꯁꯤꯡꯒ ꯑꯃꯨꯛ ꯇꯤꯜꯍꯟꯒꯦ ꯈꯜꯂꯤꯕꯅꯤ
ꯂꯥꯏꯔꯦꯝꯕꯤ ꯁꯤꯟꯊꯣꯏꯕꯤꯅ ꯊꯨꯅ ꯂꯥꯏꯔꯩꯄꯥꯛ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯅꯤꯡꯊꯤꯕꯤꯒꯤ ꯃꯐꯝꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥ ꯅꯤꯡꯊꯤꯕꯤ, ꯇꯥꯔꯣ, ꯃꯁꯤ ꯂꯥꯏꯁꯤꯡꯒꯤ ꯃꯀꯣꯛ ꯆꯤꯟꯇꯥꯃꯅꯤꯒꯤ ꯃꯄꯥꯎꯅꯤ꯫ ꯃꯥꯅ ꯅꯪꯕꯨ ꯑꯃꯨꯛ ꯂꯥꯏꯔꯦꯝꯕꯤ ꯅꯤꯡꯊꯤꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯒꯅꯤ꯫ ꯍꯥꯟꯅꯒꯨꯝꯅ ꯅꯪꯕꯨ ꯂꯥꯏꯔꯩꯄꯥꯛꯇ ꯄꯨꯕꯤꯗꯨꯅ ꯂꯥꯏꯁꯤꯡꯒ ꯑꯃꯨꯛ ꯇꯤꯟꯅꯍꯜꯂꯅꯤ꯫ ꯑꯗꯨꯅ ꯅꯪꯕꯨ ꯄꯥꯎꯁꯤ ꯇꯝꯃꯨ ꯍꯥꯏꯗꯨꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯑꯩꯅ ꯑꯃꯨꯛ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯀꯗꯕꯁꯤ ꯑꯣꯏꯊꯣꯛꯇ꯭ꯔꯦ꯫ ꯂꯥꯏꯁꯤꯡꯒꯤ ꯃꯀꯣꯛ ꯆꯤꯟꯇꯥꯃꯅꯤꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯑꯃꯨꯛ ꯂꯥꯏꯔꯩꯄꯥꯛꯇ ꯍꯟꯕ, ꯃꯁꯤ ꯂꯥꯏꯁꯤꯡꯒꯤ ꯍꯧꯅꯕ꯭ꯔꯥ? ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯂꯛꯇ ꯂꯩꯗꯨꯅ ꯑꯩ ꯃꯤꯑꯣꯏꯕꯁꯤꯡꯒꯨꯝꯅ ꯁꯤꯕ ꯄꯥꯝꯃꯤ꯫ ꯃꯗꯨ ꯂꯥꯏ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛ ꯅꯠꯇꯦ꯫ ꯃꯤꯑꯣꯏꯕꯒ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯃꯈꯣꯏꯒꯤꯗꯃꯛ ꯁꯤꯕ ꯇꯝꯈ꯭ꯔꯕꯅꯤ, ꯂꯥꯏꯁꯤꯡꯒꯤꯗꯃꯛ ꯅꯠꯇꯦ꯫ ꯌꯦꯡꯉꯣ, ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯅꯁꯥ ꯁꯣꯜꯂꯤ, ꯅꯇꯤꯛ ꯌꯥꯎꯗ꯭ꯔꯦ꯫ ꯃꯤꯑꯣꯏꯕꯁꯤꯡꯒꯨꯝꯅ ꯍꯅꯨꯔꯦ꯫ ꯆꯠꯄ ꯈꯣꯠꯄ ꯌꯥꯔꯛꯇꯕ ꯂꯩꯅꯥ ꯅꯥꯗꯨꯅ ꯅꯪꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯣꯏꯅ ꯃꯥꯡꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯅ ꯂꯥꯏ ꯑꯃꯨꯛ ꯑꯣꯟꯕꯅ ꯅꯪꯒꯤꯗꯃꯛ ꯑꯐꯕ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯇꯨꯡꯒꯤꯗꯃꯛꯇ ꯈꯜꯂꯨ꯫ ꯃꯤꯑꯣꯏꯕꯁꯤꯡꯗꯤ ꯁꯤꯔꯕ ꯇꯨꯡꯗ ꯂꯣꯏꯔꯕꯅꯤ꯫ ꯅꯪꯁꯦ ꯑꯩꯒꯤ ꯏꯇꯥꯅꯤ꯫ ꯅꯪꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯁꯤꯕ ꯍꯥꯏꯕꯁꯦ ꯑꯩ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯂꯥꯏꯔꯩꯄꯥꯛꯇ ꯍꯜꯂꯁꯤ ꯏꯇꯥ꯫ ꯁꯤꯟꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯕꯤꯅ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯏꯇꯥ, ꯑꯩꯗꯤ ꯂꯥꯏꯔꯩꯄꯥꯛꯇ ꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯅꯇꯥ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯨꯝꯅ ꯍꯤꯡꯗꯨꯅ ꯃꯈꯣꯏꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯤꯕꯤꯛꯇ ꯇꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯂꯛꯇ ꯂꯩꯗꯨꯅ ꯁꯦꯕꯥ ꯐꯪꯕꯁꯦ ꯅꯇꯥ ꯑꯩꯒꯤꯗꯃꯛꯇ ꯀꯌꯥ ꯑꯉꯛꯄ ꯑꯣꯏꯈ꯭ꯔꯕꯅꯣ꯫ ꯑꯩꯅ ꯂꯥꯏ ꯑꯣꯏꯔꯝꯂꯕꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯎꯕ ꯐꯪꯗꯕ ꯌꯥꯏ꯫ ꯑꯗꯨꯅ ꯑꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒ ꯃꯇꯝ ꯈꯤꯕꯤꯛꯇ ꯂꯣꯏꯅꯖꯔꯒꯦ꯫ ꯃꯁꯤ ꯑꯩꯒꯤ ꯌꯨꯝ, ꯑꯩꯒꯤ ꯌꯥꯇꯥꯐꯝ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ ꯏꯇꯥ꯫ ꯁꯤꯟꯊꯣꯏꯕꯤꯅ ꯋꯥꯍꯩ ꯀꯌꯥꯁꯤꯡ ꯉꯥꯡꯗꯨꯅ ꯍꯥꯏꯕꯤꯗꯨꯅ ꯃꯥꯕꯨ ꯊꯦꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯟꯊꯣꯏꯕꯤ ꯆꯠꯈꯤ꯫ ꯃꯥꯅ ꯆꯤꯟꯇꯥꯃꯅꯤꯗ ꯇꯝꯗꯨꯅ, ꯏꯄꯥ ꯅꯤꯡꯊꯧ, ꯅꯤꯡꯊꯤꯕꯤ ꯂꯥꯏ ꯑꯃꯨꯛ ꯑꯣꯟꯕ ꯄꯥꯝꯗ꯭ꯔꯦ꯫ ꯁꯤꯔꯕꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯨꯝꯅ ꯁꯤꯈ꯭ꯔꯒꯅꯤ꯫ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯑꯩꯒꯤ ꯌꯨꯝ, ꯑꯩꯒꯤ ꯌꯥꯇꯥꯐꯝꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯌꯥ ꯍꯥꯏꯔꯕꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦꯗꯣ꯫ ꯐꯔꯦ, ꯏꯆꯥ ꯃꯥꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯀꯔꯤ ꯍꯥꯏꯔꯨꯒꯅꯤ? ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒ ꯑꯗꯨꯃꯛ ꯇꯤꯟꯅꯈ꯭ꯔꯁꯅꯨ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯅꯤꯡꯊꯤꯕꯤ ꯑꯍꯜ ꯑꯣꯏꯔꯦ꯫ ꯃꯈꯨꯠꯇ ꯆꯩꯁꯨ ꯄꯥꯏꯗꯨꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯃꯈꯨꯠ ꯄꯥꯏꯕꯤꯗꯨꯅ ꯆꯤꯡꯗꯨꯅ ꯃꯐꯝꯁꯤꯡꯗ ꯄꯨꯕꯤꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯃꯍꯥꯛ ꯇꯥꯏꯕꯪ ꯁꯪꯁꯥꯔ ꯊꯥꯗꯣꯛꯇꯨꯅ ꯃꯣꯡꯐꯝꯗ ꯇꯥꯏꯕꯪꯁꯤꯡꯒ ꯌꯥꯇꯥꯃꯤꯟꯅꯈꯤ꯫